ꯃꯅꯤꯄꯨꯔꯗ ꯂꯣ ꯂꯩꯇꯕꯒꯤ ꯐꯤꯚꯝ ꯂꯩꯔꯤꯕꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯥꯎꯇꯔꯒꯤ MP ꯗꯣꯛꯇꯔ ꯐꯣꯖꯦꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯥ 7 ꯍꯦꯟꯅ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯂꯤꯕ ꯍꯥꯠꯅ-ꯁꯨꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯣ ꯂꯩꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ MP ꯗꯣꯛꯇꯔ ꯂꯣꯔꯍꯣ ꯑꯦꯁ ꯐꯣꯏꯖꯦꯅ ꯂꯣꯛ ꯁꯚꯥꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 38ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯑꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯄꯤꯈꯤꯕ ꯑꯦꯗ꯭ꯔꯦꯁꯀꯤ ꯃꯣꯁꯟ ꯑꯣꯐ ꯊꯦꯡꯛꯁꯇ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ MP ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ NPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯉꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯊꯥꯒꯠꯄꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯄꯜꯂꯝꯗꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯍꯥꯎꯁꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 7 ꯍꯦꯜꯂꯛꯂꯕ ꯍꯥꯠꯅ-ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯣ ꯂꯩꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯃꯥꯡꯂꯛꯂꯦ ꯍꯥꯏꯔꯗꯨꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯥꯠꯅ-ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯦꯞꯍꯟꯗꯨꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯪ ꯇꯞꯄꯒꯤ ꯃꯊꯧ ꯇꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯗꯨ ꯂꯥꯛꯁꯤꯜꯂꯨ ꯍꯥꯏꯈꯤ꯫ ꯗꯣꯛꯇꯔ ꯐꯣꯖꯦꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯄꯤꯈꯤꯕ ꯋꯥꯔꯣꯜꯗ ꯃꯔꯨ ꯑꯣꯏꯅ ꯆꯟꯗ꯭ꯔꯌꯥꯟ-3 G20 ꯊꯥꯒꯤ ꯈꯥ ꯊꯪꯕ ꯄꯣꯜꯗ ꯏꯟꯗꯤꯌꯥꯒꯤ ꯇ꯭ꯔꯥꯏ-ꯀꯂꯔ ꯐꯤꯔꯥꯜ ꯌꯨꯡꯈꯤꯕ 5Gꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯄꯟꯈꯤꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯟꯗꯛ ꯔꯥꯝ ꯃꯟꯗꯤꯔ ꯁꯪꯒꯥꯈꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤꯕꯗꯨꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯂꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯤꯂꯤꯖꯤꯌꯁ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯠ-ꯃꯤꯅꯩꯁꯤꯡ ꯑꯁꯤꯗꯤ ꯂꯦꯞꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯇꯝꯕ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯗꯅ ꯆꯠꯅꯤꯡꯕ ꯂꯥꯏꯅꯤꯡ ꯆꯠꯄꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯍꯟꯅꯕ ꯃꯍꯥꯛꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯆꯍꯤ 29 ꯁꯨꯔꯛꯂꯕ ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯁꯣꯂꯨꯁꯟꯒꯤ ꯃꯇꯥꯡ ꯑꯃꯁꯨꯡ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯀꯤ ꯑꯇꯩ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯁꯣꯂꯨꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯄꯜꯂꯝꯗ꯭ꯔꯦ꯫ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯂꯤꯕ ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯆꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯪ 13 CBSꯇ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯅꯕ ꯁꯥꯁꯤꯟꯅꯕ NOC ꯏꯁꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯒꯤ MLA 3ꯅ ꯑꯆꯧꯕ ꯄ꯭ꯔꯦꯁꯔ ꯇꯧꯔꯝꯂꯦ꯫ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯑꯦꯗꯨꯀꯦꯁꯟꯒꯤ ꯑꯣꯐꯤꯁꯥꯔ 3 ꯁꯔꯀꯥꯔꯗ ꯂꯥꯜꯂ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯍꯩꯔꯣꯏꯁꯪ 13 ꯁꯥꯁꯤꯟꯅꯕ NOC ꯁꯤꯖꯤꯟꯅꯗꯨꯅ CBSꯇ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ MLA 2 ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ MLA 4ꯒꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯔꯝꯂꯦ꯫ ꯁꯥꯁꯤꯟꯅꯕ NOC ꯏꯁꯨ ꯇꯧꯔꯝꯕꯗꯒꯤ ꯃꯊꯛꯇ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯑꯦꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯥꯔ 3ꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯁꯔꯀꯥꯔꯗ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ CBSꯇ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯅꯕꯒꯤ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ NOC ꯏꯁꯨ ꯇꯧꯕꯗ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯃꯠꯇ ꯏꯟꯗꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯏꯁꯨ ꯇꯧꯔꯝꯕꯒꯤꯗꯃꯛ ꯃꯃꯥꯡ ꯊꯥ ꯖꯅꯨꯋꯥꯔꯤ 12ꯗ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯑꯦꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ZEO ꯖꯝꯈꯣꯍꯥꯎ ꯍꯥꯎꯀꯤꯞ, ꯀꯥꯡꯄꯣꯛꯄꯤꯒꯤ ZEO ꯂꯤꯡꯇꯤꯡꯅꯦꯡ ꯁꯤꯡꯁꯤꯠ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯃꯨꯂꯝ ꯂꯥꯟꯕ꯭ꯔꯣꯛꯀꯤ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯐ ꯁ꯭ꯀꯨꯜ ꯑꯦꯟꯗ ꯇꯥꯏꯊꯨꯜ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ 3 ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯏꯔꯛꯈꯤꯕ ꯑꯦꯄꯣꯂꯣꯖꯤ ꯂꯦꯇꯔ ꯑꯃꯗ ꯍꯥꯏꯔꯤꯕꯅ NOC ꯑꯗꯨ ꯑꯦꯂꯦꯛꯇꯦꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ, NOCꯁꯤꯡ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔꯗ ꯏꯁꯨ ꯇꯧꯈꯤꯕꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ MLA 4 ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ MLA 2ꯅ ꯖꯣꯅꯦꯜ ꯑꯦꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯥꯔ 2 ꯑꯃꯁꯨꯡ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯐ ꯁ꯭ꯀꯨꯜꯗ NOC ꯏꯁꯨ ꯇꯧꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯦꯗꯨꯀꯦꯁꯟ ꯑꯣꯐꯤꯁꯥꯔ 3 ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯏꯔꯛꯈꯤꯕ ꯑꯦꯄꯣꯂꯣꯖꯤ ꯂꯦꯇꯔ ꯑꯗꯨꯗ ꯍꯥꯏꯔꯤꯕꯅ ꯃꯈꯣꯏ 3 ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯍꯩꯔꯣꯏꯁꯪ 13 ꯑꯗꯨ CBSꯇ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯅꯕ NOC ꯏꯁꯨ ꯇꯧꯕꯗ ꯁꯔꯀꯥꯔꯒꯤ ꯂꯩꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨ ꯑꯗꯨ ꯂꯥꯟꯅ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ MLA, CSO ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯕꯣꯔꯗꯤꯡꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯆꯠꯄ ꯉꯝꯈꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ZEO ꯖꯝꯈꯣꯍꯥꯎ ꯍꯥꯎꯀꯤꯞꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯏꯔꯛꯈꯤꯕ ꯑꯦꯄꯣꯂꯣꯖꯤ ꯂꯦꯇꯔ ꯑꯗꯨꯗ ꯍꯥꯏꯔꯤꯕꯅ
MLAsing adugi pressure mahakna NOC issue tawkiba adugi matangda ahambada mahakna yakide mayumda fawba lotlaga laiki loinana CBS affiliation tawbagi NOC issue tawnabagi mari lainaba authority adu mahakna te hana khanganki adubu mahakna Churachandpurgi ZEO in charge oina appoint tawraba matungda office kaduna office ki daita pumba adu mahakna lauduna thabak tawduna lairaba matungda elected representative CSO joint student body amadi mairoi singi mama mapa singi president maram oiraga mahak matam sang yadaba ngamkide matam kuina pressure mayok naraba matungda makoina haiba thabak adu tawwa natraga sibagi fibam adu mayok nakhi maduna maram oiraga Solbrut school amasum Sokola high school gi NOC issue tawkiba aduda mahaki signature adu namduna tawba takibani maram aduda mahakna hajariba si yabiyo amasung lairiba situation khangbibaga loinana soikiba adugi damak lale ngakpiyu asiguma thawongsing asi matungda amuk hana tawraro habagi warusung yauri Churachandpurgi ZEO asina mamang chai 2023 gi July 13 da NOC asi issue tawnganaba Churachandpur district ki MLA Lejimang Hauki Paurian Lal Hauki Jinlunthang amasung MLA Khautin mangonda irakiba chiticing adusu haja jero aduda yauraki Kangpopi ke ZEO Lingtingneng Chingchitna Manipur Sarkar da irakiba haja jero aduda irakibana Committee on Tribal Unity Kotu Case o Sadar Hills amasung local MLA anina mangonda mahiroisangsing adu CBS ta affiliation tawnganaba district level da NOC issue tawnaba khangalaki Sadar Hills Private School Association nasu NOC adu issue tawnaba mangonda hairake maduda maha NOC issue tawnabagi mari lainaba authority natte mari lainaba authority da chatlo haina khangangi maduda makoising adu DEO ZEO na district level da NOC issue tawnaba haibadagi district level da issue tawba taki aduma pumahak na proper channel da mari lainaba authority dagi NOC adu longnanaba khangangi NOC adu issue tawnabagi damakta mamang chahi 2019 gi May 13 amasung chahi adumaki July 3 ta MLA Kim Nyo Hangsing amasung Minister Nemcha Kipgen anina mangonda irakiba chichi adusu haja chero aduda yaurake Churachandpur Samulamlan Broki DI of School and Typhoon Manipur Sarkar irakiba haja chero adudasu MLA CSO amasung student group singi pressure dagi mahangna NOC adu issue tawkibane NOC issue tawnaba hairakiba maduda mahak yakide adubu elected representative sing CSO amasung mahairoi body singi pressure dagi namduna ZEO ama oina NOC adu issue tawkibani mahakna tawkiba asoiba adugi tamakta ngakpiyu asigumba thabaksing asi amuk hanna tawjararoi haina haija chero aduda irake loinana NOC adu issue tawnanaba mamang sahigi May 15 13 19 amasung May 19 da MLA Lejimang Hauki Pauriel Lal Hauki Jinlunthang MLA Khautin mangonda irakiba chitising adusu enclose tawraki adubo government ki source haribasi sarkarna tawribasi mairoi singi damaktani school gi administration karana unethical oiba maungda mairoi singi mangnanaba warep lawa habasi maram chade amasung hainingai oi haidi Panba yabadi sarkar ki maikaidegi education department ki officer ahum asina aramba NOC issue tawramkiba aduga mari laidana inquiry tawduna thijilaba matungda maragi matung ina suspend tawkibani tamthiraba lana similon so alabasing mapandagi pusilapa skapna mahut singkibadagi iramdamgi lengan fising lebinaba leitre tha tara suna chatharakliba Manipurgi tamthiraba lan asina similon so alaba tongan ba simfamda laiba miyoi singa haktengnana unaduna makoina mayoknariba khudongchadaba sik miyamda pawdamlakpagi makha tarakpada Manipurgi tongan ba lengyan fi makhalsing matamat amada pamnana sijinaramlabasu haujikti mapandagi posilapa skap kayana lengan fi singi mahut singkibadagi fi makhal asibu yoliba piyombi singi fishingdi laibinaba lairamdre matam kharagi mamangda mahiroi lupsing CSO club organization amasum miyoi kayada pangthokpa makhoigi tharamsingda Manipurda samja sajaba lengan fising paktaknana sijinarakpadagi fi makhal asibu sariba amasung yoliba miyoi singi hingnabagi lambi oijaramkibani adubu haujikti miyam amasung miyamgi lupsim amadi maraiba kangani tholakliba nahasingna Manipurgi lengan fising sijinabagi mahutta miramdagi pusilakpa
ꯆꯣꯔꯐꯣꯟ ꯃꯆꯨꯒꯤ ꯑꯔꯥꯡꯕ ꯁ꯭ꯀꯥꯔꯞꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯕꯗꯒꯤ ꯏꯌꯣꯡꯗ ꯂꯦꯡꯌꯥꯟ ꯐꯤꯁꯤꯡ ꯁꯥꯔꯤꯕ ꯐꯤꯁꯥꯕꯤꯁꯤꯡ ꯌꯥꯎꯅ ꯃꯁꯤꯕꯨ ꯌꯣꯜꯂꯤꯕ ꯐꯤꯌꯣꯟꯕꯤꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯤ ꯈꯝ ꯊꯦꯡꯅ ꯁꯣꯛꯆꯤꯜꯂꯝꯂꯦ꯫ ꯈꯣꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯐꯥꯋꯣꯏꯕꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯂꯦꯡꯌꯥꯟ ꯐꯤ ꯌꯣꯜꯂꯤꯕ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤ ꯇꯣꯝꯕꯤ ꯀꯧꯕꯤ ꯐꯤꯌꯣꯟꯕꯤ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯦꯠꯂꯤꯕ ꯆꯣꯔꯐꯣꯟ ꯃꯆꯨꯒꯤ ꯁ꯭ꯀꯥꯔꯞ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯂꯦꯡꯌꯥꯟ ꯐꯤ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕꯤꯗꯨꯅ ꯁꯤꯖꯤꯟꯅꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯂꯛꯀꯅꯤ꯫ ꯉꯛꯇ ꯌꯦꯠꯄꯗ ꯅꯨꯡꯉꯥꯏꯕ ꯐꯤ ꯑꯣꯏꯕꯗꯒꯤ ꯌꯦꯠꯂꯕꯁꯨ ꯐꯤ ꯑꯗꯨꯗꯤ ꯀꯇꯟꯒꯤ ꯐꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯇꯟꯅ ꯁꯥꯕ ꯐꯤ ꯑꯃꯗꯤ ꯂꯦꯡꯌꯥꯟ ꯐꯤꯁꯤꯡ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯕꯗꯤ ꯃꯅꯤꯄꯨꯔꯕꯨꯁꯨ ꯁꯛꯇꯥꯛꯄꯗ ꯅꯠꯇꯅ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯐꯒꯠꯂꯛꯀꯅꯤ꯫ ꯏꯔꯝꯗ ꯐꯪꯕ ꯄꯣꯠꯆꯩꯁꯤꯡꯗꯤ ꯃꯗꯨꯒ ꯃꯥꯟꯅꯕ ꯄꯣꯠꯆꯩꯁꯤꯡ ꯌꯥꯔꯤꯕꯃꯈꯩ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯁꯤꯖꯤꯟꯅꯕ ꯆꯨꯝꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯤꯂꯤꯇꯔꯤ ꯃꯥꯟꯕ ꯑꯔꯥꯡꯕ ꯆꯣꯔꯐꯣꯟ ꯃꯆꯨꯒꯤ ꯂꯦꯡꯌꯥꯟ ꯐꯤꯁꯤꯡ ꯍꯧꯖꯤꯛ ꯅꯍꯥ ꯈꯨꯗꯤꯡꯃꯛꯅ ꯃꯩꯇꯩꯒꯤ ꯂꯦꯡꯌꯥꯟ ꯐꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟ ꯐꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯂꯕꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯤꯜꯂꯤꯕ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯊꯤꯡꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯀꯃꯤꯇꯤ꯫ ꯃꯣꯔꯦꯗ ꯇꯥꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯏꯁꯤꯡ ꯐꯥꯎꯕ ꯌꯥꯎꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯆꯥ ꯑꯊꯛ ꯄꯤꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯤꯕ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ ꯋꯥꯏꯊꯧ 2 ꯍꯥꯎꯈꯥꯠ ꯑꯦꯟ ꯊꯧꯕꯥꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯏꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝ ꯑꯃꯠꯇ ꯐꯪꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯋꯥꯏꯊꯧ 2 ꯀ꯭ꯌꯥꯝ ꯁꯤꯐꯥꯏ ꯍꯥꯎꯈꯥ ꯑꯃꯗꯤ ꯊꯧꯕꯥꯜ ꯈꯨꯅꯧ ꯂꯣꯏꯅꯅ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯥꯏꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯇꯝꯅꯅ ꯈꯦꯟꯅꯕ ꯊꯝꯗꯨꯅ ꯅꯥꯀꯜ ꯑꯃꯃꯝꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯐꯣꯔꯁ ꯅꯠꯇꯦ꯫ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨꯒꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯑꯗꯨꯃꯛ ꯐꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯅꯥꯅ ꯍꯧꯈꯤ? ꯀꯅꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯈꯤ? ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯗ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯂꯤꯆꯠꯅꯤ꯫ ꯁꯤꯔꯕ ꯃꯤ ꯑꯗꯨ ꯐꯥꯎꯕ ꯃꯉꯛꯇ ꯑꯃꯨꯛꯁꯨ ꯊꯥꯡꯅ ꯂꯦꯟꯕ, ꯈꯅꯥꯎꯗ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯗꯤ ꯑꯔꯦꯝ ꯑꯄꯥꯁꯤꯡ ꯅꯝꯁꯤꯟꯕ ꯇꯧꯕꯤꯕ꯫ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯣꯔꯦꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯄꯤꯕ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯂꯤꯆꯠꯅꯤ꯫ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯇꯕ ꯊꯣꯛꯂꯕꯗꯤ ꯃꯣꯔꯦꯗ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯨꯁꯤꯜꯂꯤꯕ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯌꯦꯜꯍꯧꯃꯤꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ, CSO, ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯨꯝꯅꯃꯛꯅ ꯇꯥꯟꯅꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗꯒꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗꯒꯤ ꯃꯣꯔꯦ ꯂꯝꯕꯤꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡ ꯃꯣꯔꯦꯗ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯅ ꯂꯧꯈꯠꯂꯛꯂꯤꯕ ꯑꯊꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 9 ꯐꯥꯎꯕꯗ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 8ꯇꯒꯤ ꯊꯥꯡꯖꯝ ꯏꯕꯨꯡꯉꯣꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯣꯔꯦ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯔꯛꯈꯤꯕ ꯃꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯕ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯝꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ, ꯃꯈꯣꯏꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯗꯅꯕ ꯑꯊꯤꯡꯕ ꯊꯝꯂꯛꯄꯗ ꯅꯠꯇꯅ ꯗꯨꯀꯥꯟ ꯐꯥꯎꯕ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤꯕꯁꯤ ꯈꯝ ꯊꯦꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯌꯥꯝ ꯑꯃꯗꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯆꯠꯅꯒꯗꯕ ꯂꯤꯆꯠ ꯅꯠꯇꯦ꯫ ꯂꯥꯏꯅꯤꯡ ꯈꯦꯠꯅꯕ ꯐꯨꯔꯨꯞ ꯀꯌꯥꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯆꯠꯈꯤꯅꯕ, ꯃꯈꯣꯏꯗ ꯆꯥꯅ ꯊꯛꯅꯕ ꯄꯤꯗꯅꯕ, ꯏꯁꯤꯡꯗ ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯦꯞꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇꯕ ꯇꯥꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕꯁꯤꯡꯅ CSO ꯀꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯈꯤ꯫
Pulisna Phajinkhiba Youth of Manipur ki Thoumi amada Lalhouba Panba ek pansinkhre. Social media ki tongan-tonganba platform singda viral oirakpa voice message ama thadoklui haibagi charge Imphal Police Station na tha asigi anida Phakiba Youth of Manipur ki Thoumi Laisram Vidyananda Kuntra apopa laikhidraba El Sanayama Kawa Asem Laikai ki mathakta mabu faba numita laukhatkiba case FIR number 46/2024 da IPC section 120B 121A 153B 5052 506 charge taramlabasu case asiga mai lainana police custody da thamkiba mahaki matam loraduna ngasi makhata na police custody remand prayer taraduna mari lainaba court ta puthorakpadadi mahaki mathakta charge tawriba law case section singi manungda Lalhouba singda charge tawba unlawful activities Prevention Amendment Act hapsilakde hari ngasi case asigi IO na Chief Judicial Magistrate Imphal West ki court mahakpu makhata numit mangani gi further police custody PV naba tawrakiba remand prayer da mahak phaba numit tha asigi anida register tawduna laukhatkiba case FIR asida yaudaba section sing haibadi IPC ki section 122 by 135B amasung Arms Act ki section 25 1AB amadi unlawful activities Prevention Amendment Act ki section 13 amasung section hapsilakle hari mahapung ngasi ahamba police custody remand ki matam loiraduna makhata na police custody remand PB naba police ki maikaidagi video conferencing ki khutangda CGM Imphal West ki kota photorak ki hari police ki maikaidagi IO na mahapung ngasi dagi hauraduna tha asigi mapan phawba numit mangani gi further police custody remand prayer Tawrakrabasu court ki maikaidagi di mahapung supnagi numit marini gi further police custody remand pi ki hari Police ki maikaidagi tawrakiba remand prayer asibu excuse ni haiduna maral siriba Raisram Vidyananda ki maikaidagi left kiba defense council na objection tawki amasuk mahapu bail pibinaba prayer tawki Police ki maikaidagi further custody remand prayer tawraduna viral oirakiba video message adugidama Police ki maikaidagi tha asigi ahumda Assam da leiba Central Forensic Science Laboratory ki Director da analysis tawbinaba amadi asengba khonjel kanagino haibadu khangdongnaba expert team ama thabiraknaba khanganba laikhre expert team asi athuba matamda yawrakgani haiki assistant public prosecutor ki makaidagi su video adubu bare ohelakliba kanglei mapari haiba Facebook account ki admin chu masa khangdongnaba cybercrime police station da sinakre haina su phongdokki nakal animak ki wafam sing taraba matungda kona mahaput numit marini gi further police custody remand pi kibani adom oinamak mahaki mathakta charge tawriba loge section singi manungda unlawful activities Prevention Act ki section sin yarok libanina mahaki further police custody remand gi matam loiraduna tha asigi nipanda puthorakpa matamdadi mahak special court NIA Imphal West ki court oina police na puthoraklagani hairi police ki remand prayer asida excuse ni haiduna maral siriba Vidyananda ga lautuna bani haiba singjamai yumnam laikadagi Laisra Mani Chandra sai kuntragani toy apopa El Saubagi mingsu palakpaga loinana mahakchu youth of Manipur gi active member ni amasum me kungani palisingani ga subna kunga humdoi da MLA amagi squad personnel singdagi khusu khulai sing munbagi matang lokhapa case ta chenabani haina su court na maral sirakhi